Press PAODAM ing tabi basingbu namaitem kajal devina kurumjari. Ahanbada maruiba pau pijari. Dr. Punit Kumar Goyal na hayengdagi Manipuri Anoba Chief Secretary oina thabak puragani. Fourth Mr. Kaksing Senior 2025 ki title Robot Maibamna Lawkre. Olympian Park ta laiba SIS Complex ta Uchara thabagi tharom pangthokre. Noinana Parliament ki nongju mifam mangoinana all party ki oiba mifam pangthokuna khananena kre. Mapung oiba pau. Hanata nauna Manipur ki Chief Secretary oina halakraba Dr. Punit Kumar Goyal ngase Imphal da thungnakre mahak hayengdagi thabak puba hawragani. Ministry of Personnel Public Grievances and Pensions Department of Personnel and Training New Delhi na Dr. Punit Kumar Goyal bo Manipur ki anauba Chief Secretary oinanaba tha Secretary mangada Cabinet Appointments Committee ki Secretary na order thokibani. Dr. Punit Kumar Goyal Arunachal Pradesh Goa, Mizoram amadi Union Territories ki listing ama chamapan marifu tara mathogi cadret ni mahaki mamangda Manipur ki cadret Prasang Kumar Singh bu chahi asigi January da Chief Secretary oina halokhibani. Naga Singh lam sarukta Cookie Singh na German amadi Tiger Road semjalakpa sugi campaign thamnaba hotnarakpa amadi popi thajilakpa gi mayokta Foothills Naga Coordinating Committee na Naga Singh na khundawa ampam singda Cookie changba thingbagi khongjang ngasiga nimit ini sukre committee asina sathariba matam kaptaba khongjang asibu sagot aduna ngasisu Naga Singh gi tongan ba khul sing fauduna chotliba lambi singda miyam tholaktuna Cookie furuki miyoi amata chalankhide nakalamaromda changsiliba khongjang ngasigi manungda pamdaba Thodok Singh Thokandanabagi damak mafam kaya da security gi maikai dagisu akanba cheksing thawrang kaya lakhatki ngasigi khongjang asiga marinana Makhan village ta khongjang sangsil lambi amana phangdorakpada Cookie Singh na Naga Singh lam area fauduna nauna maming thonjilakliba German amadi Tiger Road haribasi khutlai paibat leader anigi maming lauduna thonbani asigumba thawong asi Cookie Singh nasu khutakta lepkadabani loinana Naga Singh lamgi area da sugi camp nauna sanana bahotna ba sisu anoba irang ama laknaba baton pibani haina lawi amaromda Cookie Singh na umang kokthokraga popi thabagi thabak ama sa tharakliba sisu tunggi miya gi khallaga khudaktagi lepkadabani haiki IBR road asibu makhoina main change tawraga akhoigi ayaba yaudana lambi senba asi yaroi habisi akhoina ban tawjabani aduna athuba matamda government asu miyeng changbiu habisi haijabani aduga sugi game asi akhoina gagi area anagagi lamsida akhoigi lamsida sugi game thamnaba Tauriba asi state government ki tharang su yawe aduna asi tauba yaroi habisi akhoina kana haijabani state All Manipur Bodybuilders Association ambagi mieng makhada Kaksing District Bodybuilders Association KDBBA na sinduna mayak shuba Mr. Kaksing 2025 changdamnabagi ngasi Kaksing Phokshuba lekai da leiba Library and Information Center Kaksing gi mipunsang da pangthokre tharamaduda athoiba mithulan oina caretaker chairperson KMC Naurem Sanjay Kumar tharamapu oina president KDBBA Khetrimayung Gunadar amadi ikai khumnaraba mitungsing oina president amba N Ratan Retired Headmaster amasung Founder President KDBBA M Mukunda Proprietor MS Bhuvan and Laidem Brickfield and Nopur amadi Associate Professor YK College Wangjing Pukrambam Samarendrana Saruk Yaki Sangdamnabaduda Physical title na Nomaitem Arial DJ Gym and Fitness Center Kaksing na Lawkre Mari Shuba Mr. Kaksing Junior 2025 ki title na Olenjit Mayang Nambam DJ Gym and Fitness Center Kaksing na Lawki Loyan na 4 Mr. Kaksing Senior 2025 title na Robot Maibam Lamkai Lairembi Sanapung Wabagay Lamkai na Lawkre
State asibu mahausa gi saktamda hanjilaknaba lengak amadi security force singna lokhalakliba thabak singda miyamna su mapungfana mateng pangbiu haina group center CRPF ki commandant su oiribi Olympian and Kunjarani na appeal tawkri wapam asi Olympian Park ta leiba sis complex ta Editors Guild Manipur Directorate of Environment and Climate Change Socio-Economic and Environment Development Society 9 Sector AR 189 Battalion CRPF amadi Venture Construction Committee na punna sinduna pangthokpa u thabagi tharomda haikibani amzugi thaumi amadi forest ki staff singju yauna pangthokpa u thabagi tharom aduda Kunjarani na makha tarduna state asida thokiba irang asina miyam asi awaba kaya mayokna khre adubu ngasidi lengak amadi security force singna akanba thabak kaya lokhalpadagi mahausagi punsida tapna halakpa hore miyamna pamliba mahausagi ingtapa adu mapungfana phangba ngamnaba miyamna su lengak amadi security da henna cooperation PVU haiki amaromda ngasigi u thaba adugi matangda Kunjarani na makha tarduna India gi oina ahanba leiriba Olympian Park asida ngasi ahanba laktuna tharom asibu yawa phangbasi yamna nungai loina ngasi thariba u pambi changa henba asibu ningthina hinganbadasu park asibu sinari biriba CRPF singe maikaidagi achoba thaudang lawani haiki ngasi tharom aduga mailina Editors Guild Manipur gi president Kogendra Khomdramna sangai thelgi Olympic Park ta leiba sis complex asi state asida thokliba irang asina maram oiraga nahal makai thabak amata tawba yadana leiramlabani adubu haujiti state asigi irangi phibam asi kharadi faгаtle haibadu ngasigi tharom asina mayek sengna takle lonena makha tanasu complex asida tungan ba sangwa sagatbagi thabakshu makha tana tawkhigani haiki Kaksing Kendra Miyam da connectivity hena fanaba afaba lambi thong semgatnaba paver block technology sinaduna lambi semliba singi manung channa Kendra sigi manung da leiriba palelda hanba oina paver block sinaduna sembaloraba happy lengi lambi ngasi Kaksing Kendragi MLA M Rameshwarna sangaduna khungang asigi miyamda khusinnakre sembaloraba lambi miyamda khusinnabage pangthokpa tharom aduda MLA M Rameshwarna hai paver block technology sijinnaduna lambi semba asi palelgi oina lambi asina hian hanba oina changyeng tawduna sembani masi miyamna pamnaba mai pakpa haibadu oirabanina mathang semnaba hotnaragani adubu palelda hena maru oiriba lambi ayungba mayamna chatnariba kamal lambi asi hana semlagani makhatana leirak ki lambi singju tam asida nangnaba semgani palen khungang di kaksinga sangdamnabadashu khara pikpal lam oibana tam asida sembal loibak ngamgani haina khalli loina atopa chakwa thaurange thabak makhatana lamdamasigi miyam ga punna chaminanaba mahapu makhatana support PVU haina su appeal tawki lambi adu miyam da khusinnaram laba matungda Palel Gram Panchayat ki Pradhan Sanabam Joy Kumar gi yumda miyam ga loina khana nainaba mifam amasu pangthoki mifam aduda Palel gi praja singna thengnariba khudong chadaba sing kokhanaba miyam gi awal apa amadi makhatana Palel da pakhakadaba chakwa thaurang gi thabak thauram singi matang da kupna khana nainaki President Rulgi Matamashida Aikoina Karishu Tazaba Tamningai Laitre Central Government na Supnam Taunaba Makhatana Amuk PR Sangtanaba Hotnabani Haina Manipur Pradesh Congress Committee ke President Kaisa Mega Sandrana Phongdokre MPC Sina Paring Naina Satharakpa Sambidan Bachao Rally ge Saru Ama Oina Khurai Block Congress Committee na Sinduna ngasi Khabaishoi Mamang Lekai Community Hall da Pangthokpa Block Level Sambidan Bachao Rally da Saru Yaraduna Mahak na Makhataduna Hai Lisangani Tara Taretagi Bharat chotnariba sambidan asi masigi phajaraba wahanthok chotna kanglon kaya asi mafam marang khangdana lakli BJP lengak lakhibadagi yamna ningthijaraba constitution asigi marai waktang bangamdaba fibam da laktuna ngasidi sambidan leitabagum tawri fibam asida ekoina masibu kandaba yade haiduna Bharat pumbada sambidan bachao haiduna mafam da chotuna miyam da mapungfana khanganba hotna bani nakalamaramda state asida lisingani kolumdagi me ahumdagi hawrakiba lan ashina ba loishinba ngamdana leiba mioi kayagi punshi mangkiba kaya amana leifam leitadana leiriba asigi waroishin ama puraknaba hotnabagi mamishu tadi mamangi leibak
Lengak matamda lusinnabasu hotnaramde amadi president rule matam asidasu wathok asi lusinbagi thabak lakhotpasu ude phibam asida aikoina PR ge lengak amadi BJP ge central ge lengak asida karibu thajaningai thamba yaribagi makha tana state asida PR sangdokpa asi Congress party na yaningde Congress party khaktana state asida ingtapa miyam ge yaifanaba thabak toba lengak ama sembak ngamgani fangdokhi tharomaduda hanagi Lok Sabha ge MP Dr. T. Maina Khurai Block Congress Committee की Vice President N. Nilamani MPCC की Member Toijam Lokendro MPCC की Medical Center की Chairman Dr. Dijamani आउना पार्टी के लुचिंगबा कयासु सरू याकी श्री नरेंद्र मोदी प्राइम मिनिस्टर श्री अमित शाह होम मिनिस्टर ना लंदन की प्रजा की कोई बीजेपी की सरकार स्टेट की सरकार सेंटर की बीजेपी सरकार ना हाई वो वक्ता भी घटना ऐ कोई पुनो मकी खोला उन्नल थरी मसी पुनो मक लेगा कसे संविधान की वाक उधर लेगा नहीं Saknairaba Laisram Samarendra gi chahi chama surakpaga mailena chahi amachukna pangthokadaba Laisram Samarendra Birth Centenary celebration asi Manipur Press Cup ta hodokre palan tharom hodokpagi tharom aduda Dr. Furit Sabam Birmani President Manipuri Saitya Parishad Assam Professor Polem Nabasandra Singh former Dean School of Humanities amadi Yumlembam Ibomcha Saitya Academy Awardina athoiba mithung tharomapu amadi akhanaba mithung oina saru yaki ngasigi tharom aduga marilena celebration committee ge convener Sharat Chan Thiam na hai Laisram Samarendra masak nairaba kabi amani layekpa amasuni mahakna taromdaba thabak amata leite asigumba yamna masak nairaba mioi ama lamdam asida leirami haiba ngasigi mirol singda khanganba amadi mahakumba mioi ama leirambana Manipur bu masak khanglibani haiba wakhalonda tharom asi pangthokduna hawakliba mirolda khanganaba chahi ama chupna Manipur gi mapal amadi manungda tongan tongan ba tharom sing pangthokduna mahaki punsiwari mahakna taromba kaya singi matangda khananaina bana chingba chathagani phongdokhi tharomga mailena sobinar amadi sargada awaba masung nungaiba haina mingthonba meitei mekta puthokpa lairik amasu phongki loinana Laisram Samarendra na iramba saireng kaya saknairaba kaya na pathokhi नम्मकना अखोइना चलुगनी नमद्रगसु मफम दोग मीगा कोई पाउ फाउनरगा सिगुम्बा मी अमले हैबसे अखोइना खंगननबगी पांदम थमी अदुगा पिक्र मणिपुर सिदसु अखोइ सिंया तमया मफम क्यादा कोइना चलगा समरेंद्र कुंबा कोइ ग्रेट लीडर अमा पोखेबदी मांग सि तोरमसे खंगननबगी पांदम द सिगुम्बा थोरमबसी सिनजबनी अखोइ मरुवे पांदम मसिनी Manipur ge saknairaba socio-political commentator retired IPS officer Postang Mamsona Manina manung matam chadana lekhidabada Igno Heritage Council Herikona awang bathakta thamoi sokna nungai tabaga loinana awaba phongdorakli Postang Mamsona Mani Nagaland Police ki Senior SP oina matam kuina sangna miyamgi thabak thawai kaya tawduna thawpuramki mahak thamoiban hizam dewan lekai degini masagi chahi marifu humdoi shuri lekhidrabana thabaktagi potharba matungda socio-political commentator ama oina Manipur gi maru oiba TV channel singda I paunina bakayada saru yaki amadi ireipak iramdam asigi matam matamgi Aruba issue kayada masagi oiba wafam kaya akiba leitana thauna fana phongdoktuna saru yarambada natana Manipur gi apunbagi sakdam kaidanaba iramdamasida punna khundaminariba kanglu furup sing asibu nungshi sanana leminana hotnabadesu achoba thaudang lawkiba Yamna maru oiba misak amani mahakna lekhidabasi Manipur khunai ashigi achoba mangjaba amani mahakna lekhidaba sida Imung manung marup mapang sagai na taisingna nanghauriba awaba sida herikona su saru yabaga loinana mahaki thawaina taibang mapugi leikolda ingna chukna leinaba oirasano haina thaunijaki Nakalamaromda Posang Mamsona Manina ngarang nungthil lekhidabada Federation of Civil Society Organization Fox Manipur nasu thamoi sokna awaba phongdorakpaga loinana imung manunggi awaba desu saru yarakli mahakna lekhidaba sida Fox ki emergency executive meeting ama Imphal War Cemetery manakta leiba Fox headquarter da awaba phongdokpagi tharom ama pangthokhi mahakna lekhidaba asi amuk hanna menkhatpada war ragadaba ama oina leheuragani hairi Ngasi nungthil pung ahum taba matamda Bawprada lay
BNB Branch Office Building da leiba Smart Society gi meeting hall da so Walmite Council juri bamna sendona social political commentator amasung retired IPS officer postang bamsona mani lekhidabagi awawa phongdokpagi tharom ama ex MLA A Biren Singna mifam mapu oidana pangthokre minute ani leptuna Walmite Council juri bamgi members singna awawa phongdokki matung Walmite Council juri bamgi Vice President K Ratan Singh Dr T A Somarendra Singh amadi L Arun Kumar Singh Oza Sonamani na leibak miyam gi amadi juri bamgi damak tobiramba kaya bo singthaduna wangang ki juri bam district chakhatana Manipur chakhotpa yaroi haibagi pandamda Oza Sonamani na juri bam district ashida economic hub ama thamna bahona jaramba mini airport amadi medical college ama thamduna Manipur ashida juri bam chakhotna bahona ramba kaya singbo ningsingduna wangang ki singna panki Imphal East ki Uchekon Chongabi Community Hall da nomagi oiba free medical camp amang ngasi pangthokre hariba camp adu Khongman John 5 tagi Thingujam Munindro Elias Imolukok amadi mahaki family na sinuna pangthokibani Chongabi Development and Relief Organization ga khusamnaduna pangthokpa camp aduda medicine surgery ophthalmology pediatrics ENT gynecology dermatology amadi dental gi specialist doctor singna Uchekon Chongabi amadi masigi akoibada leiba lekai gi miyo shingi anawa singyen ki ngasigi tharom aduga mailina Chongabi Development and Relief Organization gi member RK Babuna kem asi handak thokiba ichaw aduna chaitheng phangkiba kunja singi khalaga pangthokpani asiguma kem asi makha tanasu handaki ichaw asena chaitheng phangkiba thongjo ese ge atopa mafam singdasu pangthokpagi tangai fadaba leiri haiki ngasi Imphal East Lamlai Kendra gi manung channa leiba Smart Modern School nonga dada First Lamlai Kendra Sri Iboyama Memorial Rams Competition ama pangthokre ngasi gi tharamadu Naurem Prem Piari Regional Principal of Ibon Toshana Higher Secondary School Achoibam Iveshana Chief Managing Director of Smart Modern School nonga da Tongbram Joymati Principal Smart Modern School nongadana mithulen sing oina saru yaki pangthokiba competition aduga mailena Smart Modern School gi principal Tongbram Joymati na hai Manipur amadi aikhoi gi lamlai maikairomda tonga tungamba competition kaya pangthokli adubu rhymes competition di amukta pangthokpa udabadagi school ashina anoba ama oina halokleba tungi yumbi orakadawriba mahiroi singna miyamgi mamangda thokpa amadi Mimangda akiba leitana wangangba tambiba amasung akiba leitana tonga competition kharada saru yanabagi damak asigumba tharom asi pangthokpani phongdoki competition aduda tonga category anida punna mahiroi kontra marina saru yakhibaga loinana makok mathang taraba singda manam yenthoktuna mahiroi singbu pukning thawatki Chatliba tha July gi tang 13 tagi kun fawba numit manga ni chupna Chhattisgarh gi Raipur gi Balbir Singh Juneza Indoor Stadium da pangthokhiba Senior and Master Men and Women National Kickboxing Championship da Manipur gi team na gold amadi bronze medal kaya lawraklei gold medal lawrakhiba sanaroi singdi KG humfu gi K1 category da Thawal khong ahan bidagi Yumnam Thoishna KG humfu taret full contact da Khongjom dagi Sapam Deva KG humfu humdoi K1 da Palen Maya Lekai dagi Mutum Bupen KG nifu mangagi light contact amadi kick light category ani category 2 da Nungchapi juri bam dagi Y Lakshmi Devi na goal ani KG 40 light contact da juri bam gi ningthembam dagi Thiam Omilani bronze medal lawrakraba singna KG humfu low kick da Itham Mamang Lekai dagi Soraisam Tondonba KG humfu mari K1 da Chorangpat Maya Lekai dagi Ahung Sangbam Haridas amadi KG Yankai kick light da juri bam Kalinagar dagi Mutum Yaifabini Manipur team gi oina juri bam Kalinagar dagi Moirang Them Chaning Khombi Chanuna team coach amadi Lekai asimakta dagi Khangim Bam Basantana referee oina saru yaki
Imphal West District ki Khurkhul gi Mandop Yumpham da leiba relief camp ta leiba IDP singda relief camp asibu chalariba coordinator na fajadaba wahai wata sijinnarei haibagi wahaudagi khoisaunaraba IDP singna relief camp thadotuna masa masa gi yumda hanjan hanbiro haiduna Imphal West DC office mamangda ahing yaituna khongjang sangsankrei thawdawasi gi matangda IDP ama oiriba malengambana phongdorakpada chai ani helaba lan ashina maram oiraga Kangpopi district ki tongan ba mafam Narakduna awa ana kaya khangduna leiriba IDP sing ashida amuk onshinduna tabada nungaitaba wahai wata kaya sijinnarapasi yamna laibak thibani asumna tarokpa thawong kaya ashina IDP sing asi khangba ngamnare maram ashina lengakna mathau taba thabak lokhat piduna isa gi iyomda hanjun hanbiro haiduna ngarang numidang pung tararom taba matamdagi DC office ki gate mamangda ahing yareituna khongjang asi junction bani khongjang asi ga mairena ngasi ayuk Imphal West DC office ki official singa wari sanari maduda official singe maikaidagi atubada solution ama purakna ba hotnagani haibagi thajabadi pirakle haiki pung hojik naki mamang pung tari makhai sida koi unajarubani koi ngarang sida laksabasya Aku singarang tasing sila isipung ada lagi pung tara kerhen ba pung nipan makai mapan swai jadi kita tolak punya itu swai jadi di pung tara kerhen tu masa ba ngang ni mayam jauh gas lagi koi leja bani masih lagi koi ngasih ayu pung tari makai tar ba swai dengan si koi office kimi mayam sini kau biar tu koi Sri Lanka gi Colombo da tha sigi manga da gi rukfa ba pangthokiba mapalak shuba South Asian Karate Championship amadi ahanba South Asian Youth Karate Cup 2025 ta India gi natana Manipur gi shu mingche purakraba sanare amadi official sing harau taramna oktuna pokning thawaikrei Manipur Amateur Karate Do Championship makagi meeng makada International Sitoryu Karate Federation India ISKF Kanglei Sitoryu Karate Do Manipur na sinduna ngasi Imphal West ki pasoi part 1 da leiba ISKF Kanglei Sitoryu Karate Do Manipur Pasoi Dojo da pangthokiba sanaroi sing opage tharom aduda Manipur Amateur Karate Do Association makagi legal advisor ngangom Tes Kumar na hai pikraba ireibak Manipur asidagi malemge thakta pangthokpa championship kayada angamba thongna lingjak puthokduna mamal yamlaba medal amadi trophy lawduna malemge miyamda sak takluba amadi lamdam seba malemna masak khangbirakpa asimak Manipuri ama oina aikhoige thamoida yamna chauthok changningai ama khakni haina sanaroi singi pokning thawatki mahakna makha taraduna hai Olympic Games ki thaktasu suksoi soidana aikhoige sanaroi singna medal kaya lawba ngamgani haibagi wasak amaga loinana hotna batang Fadi sanaroi ama oina aikhoibu popiriba ima ipa takpi tambiriba oja guru singbo masak khangba thawalon beba leiba amadi matamgi mamal fazana khangna hotna bagaloinana hakjang fona thamduna aikhoina thamliba pandam adu mai pak na ba hotnarabadi nongmodi soidana malamgi makok thongba masak naiba mioi ama oiba ngamgani hainasu sanaroi singda thongna piki South Asian Karate Federation na sillaga Sri Lanka Karate Federation na yumbu oiraga Colombo da leiba Sugatha Dasha Indoor Stadium da pangthokiba championship aduda Manipur dagi sanaroi marina India gi mawshinduna saruk yakibada Sinthoiba Thiamna gold amadi silver medal ani lawraki Pratik Dahalna bronze medal phanglakibaga loinana Langanbi Soram amasung PS Arif Khan anina quarter final fawba changduna fajaba performance utki Indian Karate team aduda official referee oina mutum bangkim amadi soibam bindeshori anina saru yaki Light Minded Group LMG Manipur na chahi marigi mamangdagi landam asigi awa ana taraba imung kaya leptana mateng panglakpagi saru ama oina ngase Khetragaw Kendragi manung chanba naharup awang lekai da leiba Thinguzam Suresh Elias Dop Singh chahi 39 gi Kidney animak fail oibagi mathakta atopa leina kaya amasun na duna leibagi mathakta Suresh ki machanupa chahi 10 mukta ngairiba dusu langsta na duna Guwahati da treatment tawuraga hidak chaduna yamna wana leiri haibagi pau tabadagi Suresh ki imungna thengnariba awabada khajiktang oirabasu mateng oinaba haiduna lupa listing kungi mateng pangkhre group ase swift advisor wangkhamcha samjaina luchingduna chatkiba ngasigi tengbang khongcha aduda group ase secretary Ojit Sorok Khaibam Publicity Secretary Rakesh Nawrem, Finance Secretary Kunjakeshwar,
Mangsha Tabam, Assistant Secretary Surendra Ningombam, Executive Member Bilal Salam Saruk Yaki, Ngasigi Tengmang Kongcha Aduga Marinana, Secretary Ojik Sorokhaibam na Phongdorakibada, Tinguzam Suresh Imung Asi Suresna Migi Auto Tauraga Amadi, Sureske Luina Bina, Private School Amada Oza Oiduna, Yung Purambani, Adubu Hauziti, Mapureba Amadi, Machanupagi, Anabagi Seva Tongnaba, Mirola Tabadigi, Oza Oibajiso, Chang Nine Chapangam Kidre, Imung Asi, Hauzik Sentok Lambi, Amata Tabana, Imung Taba imung haibadu oiri imung asi chana babu lakna gadra layeng na babu hotna gadra tawfam khangdana leiri haujil leinari ba point ani muk chawba leinari ba yumfam asi yon banatana upai leitaba haibadu oiri asigumba ka hena awaba mayok nariba imung asida miyamna minung shigi mateng pangminasi haina appeal tarotli Hayeng July Kumathoi Ningthaukawa Numitagi Phamba Hawadawriba Parliament ke Nongjumi Famda Opposition na Pukhatke Khaliba Wafamgi Matangda All Party gi oiba meeting among asi kaudina kanakre Operation Sindurgi Matangda US President Donald Trump na phongdokibada Government na matik chaba pakhum pigadabani haibagi demand yauri Opposition na demand tawgadaba wafam singi manungda Bihar gi border roll revision Pahalgam terror attack amasung Trump ki ceasefire claims yauri Tha ama chupna chathagadaba parliament ki mifam phajana pangthokpa ngamnanaba government na opposition ge cooperation niri hari meeting loiraba matungda parliamentary affairs minister Kiren Rijiju na phongdokibada operation sindurgi matangda US president Donald Trump ki wafamda opposition na pukhalak kadaba wahangi matik chaba pakhumpi ni parliament ki mifamda pukhalakpa wafam khodemak open discussion Aron athup later na Khananaba Sam Sare Hari Congress ke Lok Sabha Gaurav Deputy Leader Gogoi na hai kibada Mifam da pukakada ba wafam singi manungda maru oiba singdi Pahalgam amasung ngangkai da thoknariba chayet naba singna oiri hai ki District Kang Association Jiri Bamna Sinduna Divong Khunawgi Community Hall gi Kangsangda Kangkutara Tarukna Saru Yaduna Sanariba First Mix District Kang Tournament 2025 ki ngasi sanakiba pre-quarter final round match nungthilpung ama taba matamda YLCA na yawal bibo panjal tarat mapanda maithiba pikre hayeng nungthilpung ama taba matamda MITL ga MNCA ga sanagani ngasi sanakiba ahanba match mamangda YLCA na MNCB bu panjal Tara ahumda mangjin thaduna chatki ani shuba half matungda kangkhul ani makna kangkana kapnaki adubu apiba matamda YLCA na yawal bibo panjal tara taret mapanda maithiba piki Aroibada maroiba paw amuka hanna pizari Dr. Punit Kumar Goyal na hayengdagi Manipurgi Anoba Chief Secretary oina thabak puragani. Fourth Mr. Kaksing Senior 2025 ki title Robert Maibam na laukre. Olympian Park ta laiba SIS Complex ta uchara thabagi tharom pangthokre. Loyana Parliament ke Nongjo mifam mawina na all party gi oiba mifam pangthokduna khana nainakre matang asida image paron sanucha balushinjari mi engtabiri basingbu amuka hana kurumjari